kuki singna saba bunker sidokuna mangankre. Imphal East District Sagolmang Police Station na konba Kongbu Maru Laifam Lengan nakna leiriba Mark Hill Range da leiramba Kuki Village Volunteer Singi bunker singasi ayu Kangpokpi District Police amasung CRPF ki apunba timna sidoktuna mangan takhankre. Police tagi fangba pau ki matung ina security force na survey chathabada Kongba Maru Laifam Lengi akoibada leiriba jingchanggi sarukta lona yadaba mongda semgalamba bunker khara leiri haiba khangba ngamki Mark jingchang paringda Lairamba bunker sing adu CRPF amasung police ki apunba team aduna sidoktuna mangan takhankibani loinana Kongba Maru Laifam Lendagi awang pangna wakan chingchang parengda saduna leiriba bunker singchu sidoktuna mangan takhanbang hwre. Mitai dagi khulai pikat hanbadagi hena maru oiribadi kuki terrorist sing takthokpani el jarumani. Tampaktagi khulai pikhalaga kuki militant singna tampakta nomai kaptharaglaba fawba karigumo action amata laudana free thaduna leiribasi India lengangna game plan oina thawoina chatharabra midai sing khulai pikhatnabagi hena luriba amadi mathau taribadi kuki terrorist sing hana takhaibani haina United People Front Manipur UPF ki advisor el jarumani na phongdokre. Wafam asing asi mitai maruiba thauram ama oiriba lamtagi saroi khangbagi thaurangi manung chana Nongmaibung Women Development Maira Paibi Association Koloi Leima Lai Committee Nongmaibung amadi UPF ka khusamnaraga mifam ama pangthokpagi thauram Nongmaibung da pangthokpada phongdokhibani Jadumani na makha taraduna hai Manipur Governor gi maikaidagi khulaising pikhalangnaba khangalakpadagi tampakta leiriba mitai singna leptuna khulai sing pikhatba leire adubu khulai pikhalakpa asi kuki singi oinadi ningthina tawdribra haibagi singnaba leire mitai khul ngakpadagi khulai pikhalakpadagi hena mathau taribadi misam miyambu minungsi leitana haliba kuki terrorist sing hana takhaiba asina hena maru oi adubu masi central government amadi Manipur governor na tawdana leiri. Ngarang maktada mitai singna Kongba Maru Laifam Lenda laigi oiba thauram pangthokpa matamda kuki militant singna nomai kaptharaktuna kihan khanganba mawongda tadaba wafam kaya law khongduna karem kathainabagi thaudok chatharakpa leikhre. Masigumba kaya achida India government na tumina yengduna leiba karigumba thabak amata paikhataba haibasi taraina laude chingda pri tharaga tampakta leiriba mitai singda otpanaibagi thabak chathariba asi India lengangna atamnana game plan ama oina chatharabra Manipur asi naikhaiduna loisinaba hotnarabra haiba wafam thorakle oriba phibam asida miyam puna wakal taminaraga kari tawba mathau tai ngasi lamtagi thangja saroi khangbagi thauram pangthokpaga loinana asigumba Manipur gi oriba phibam sing asigi matangda khana nainabagi mifamsu numit asida ima ibel singa khusamnaraga pangthokpani haiki. Manipur da PR thamjin karba matungda hojik oriba law and order gi matangda Home Minister Amit Shah na chair lauduna mifam pangthokre. Manipur da President role PR thamjin karba matungda hojiki oiriba security gi phibam yengchinaba ahanba mifam ama Union Home Minister Amit Shah na chair lauduna New Delhi da pangthokre. Mifam asida Manipur gi Governor Ajay Kumar Bhala, Home Minister Govind Mohan, Intelligence Bureau gi Director Tapan Kumar Deka amadi atai senior official kayana saruk yaki mifam asina Manipur gi hojik oiriba law and order gi phibam gi matangda tongan ba agency singna paikhalakpa report sing khanaki handakta Manipur gi Governor Ajay Kumar Bhala na hojik Manipur da ain kaina pairiba khulai sing thingalangnaba matam thakibaga loinana miyamna piragliba paukhom amadi state asida pamdaba thaudok thoktanaba makha taba kari ahenba thabak thauram ting lokhatkadage haibagi matangna khanagi hairi. Mifam aduda Union Home Minister Amit Shah na lagliba tang 9 dagi Manipur gi lambi pummada free oina chathangadabani haina pauktak pirakre amadi sathok chasinda ayatpa pirakpa singi mathakta akanba action lokhatnaba khangalakre hairi. Arambai Tengol gi PRO Robin Mangang Kharapamdagi update lokajage Mr. Refugee Paolienlal PR tamu yam hakibani kamdau birige. Illegal immigrants, foreigner, narco terrorists, kuki kayagi sangfam oiriba entry point singi fencing tujinaba ngasi Delhi da Manipur gi Honorable Governor yauna fangkiba high level meeting da Honorable Union Home Minister na instruction pikibabu awang bathakta ikai kumnaba uchari Manipur gi highway singsu pre movement tawnaba haijakiba dusu March 8 tagi thabak taw onthok takpire 18 na pisindakiba point singda ahumdi thuna react tawbirakpagi damak thagachari. March 9 dagi Manipur gi National Highway singda free movement lehananaba Amit Shah na security force singda khangankre. Haukiba sahi lising ani kulhumdoi gi May 3 dagi thoklakkiba irang asigi mari leinana state asigi National Highway singda ngasi pauba free movement tawba ngamdana leiriba si lakadoriba tha asigi 9 dagi mapung fana kangluk khudingi miyoi sing
free movement lehenaba Union Home Minister Amit Shahana security review meeting da security forcing da akanba instruction pikre mifam aduda Union Home Minister Amit Shah gi maikaidagi fongdokhibada PM Narendra Modi na luchingba central government ki maikaidagi Manipur da mapungfana shanti hanjilhalagani loinana hiram asiga mari lainana mathau daba tengbang khudingmakpu pigani Thasigi Nipanagi Hona National Highway Singda, Kanglu Kuding Mioting Ayat upon Amata Yaudana pre movement Lahangadabani Hinaso, security ki Makuk Tonga Singda Kangan ki, Indo Myanmar border ki Sarukta, Haudikariba border fencing ki Tabak Asiso, Atuba Matangi Manungda, Loshingani, Masida Ayat Papan Bapirakpa Kudimaki Matakta so Chapchaba Exen Lokatkani Haiki. Panbaya bading asi pangthokiba security review meeting aduda mamang tha February kunda Manipur ki governor ki maikaidagi state achida ain kaina pairiba madi police army dagi loot tawkiba khulai singlai ngakda surrender tawgadabani haina akanma wafam thangkiba adugi matungda ihan hanbani idu ningthaudagi update lakochage midai kuki lana sigi remembrance day kuki singna tha kuding gi chauna pangthoi tha amada anirak pangthokpasu yaukre aduna tha kunchuraba lana sigi 22nd remembrance day ko tuna sinduna me ahumda kangpokpigi paijangda leiba martyr cemetery da pangthokadori tha amada amurak anirak pangthokpa thauram asida yauba ngamhaudaba kuki individual singna lupa 50 fine thigadabani haina ko tuna notice thokli fine asu gyamna chauna lauriba asi atagi nate yumthong khuding drug karbar poppy plantation tawrabanina poppy cultivator sing asi hojik laurok pantha oibanina makhuta paisa pairaga lainai aduna tax tawba yaragani haina rate chauna fix tawani lambi da lairiba kuki gi check post bunker sting security force na takhaibadadi kotu kuki inpi masak urudrabani kuki volunteer sing security forces na pabada kotu kuki inpi thorai public amadi village volunteer maranai tai numit asida sarkar gi loisang private institution dukan amadi business establishment loinamak thong longadabani hairi nongada amadi kameng khunjau ani gi marakta lamgi chayenaba leibadagi khana chainaba thokre Imphal East ki lamlai kendra gi manung jana lariba nongada amadi kameng khunjau ani gi marakta lamgi chayenaba leibadagi khana chainabagi thaudok ama thokre thaudok aduda nakal animakki miyoi khara asopan nangkre tungda police ki kangbuna tear gas leptuna tear gas kaptuna irang lakchinkre thaudok adu ngasi ayu pung 10 muk tarakpa duwaida mitai singge yamna maru oiba ama oina launariba lamtagi ahanba thangde numit ki saroi khangmagi lakpada lam henjili nakoigi jagada pangtho aikoigi lamda henjilakanu haibagi wahauda thokibani hairi